Ngara numida wairam phongkhiba panam pause digi maruoba pau khara khangatsaraga miyamda khudo tamjage kuki khulai paiba khara na Manipur thugaina ba irang haubada kuki mijam kaya wari megen Lyric laisu haiba kuki khulai paiba khara na Manipur thugaina ba irang hauriba asida kuki gi mijam kaya wanari tangka asi puari de yauduna lehauragani haibase kuki phirup ki miroi sing nongmadi sodina khanglakani haina Social activist Liyangmei Naga Megena Fungdokre wapham ngasi Maharaj Gambir Singha Laikidavage Samaga Maudraga Mathoirak Suba Death Anniversary Tharamga Mari Lainana Langthabalda Laiba Maharaj Gambir Singhagi Mitamda Laisu Katpaga Loinana Ikai Khumnabu Utpa Lakpada Pami Singna Fungdokhibane Social activist Liyangmei Makataraduna Lamdam Asigi Chiraba Tampam Asida Ningthau Gambir Singha Amade Narasingha Maharaj Gumba Lamdam Asigi Achawase Asibo Ningsingba Haibase Tangai Fade Gambir Singha Narasingha Amade Harichandra si Machimana Oiravaso Matam Adugi Lusingba Ngaktane Lampham Kayada Leibak Ningbagi Wakharol Amade Makoyge Thongna Lingjeng Kaya Adudat Natana Narasingha na Mayamba Gambir Singha da Thamkiba Thajaba Amade Lusingba Amada Utkadaba Thongsing Utkiba Asima Hauzik Lamdam Asigi Thabak Thoram Kayada Azabo Tawdang Lauriba Miyoisingdasu Asigumba Tawdang Asi Khanganba Mathau Tai Lodina Haukiba Sahigi May Ohumdagi Hautuna Ngasi Fauba Kuki Khulai Paiba Laik Laisu Hairaba Karana Laiba Asubo Thugaina ba irang hauriba asida kuki gi misam kaya amasu wanare Masi puari gi tangkakta yauduna lehauragani haibase Kuki Puruki Miyoi Sik no Mode Sodina Kanglakani Haba wapham Fongdoki Makatarapa Pauda Uripo Kendra ki MLA boycott Taugani Haba Madam Jade Uripo Kendra ki MLA ki Esiragumanibo Lampel Sana Kaita Development Authority ki Miyoi Marina boycott Taure Haba wapham Madam Jade Haina All Uripo Express Body na Fongdarakle wapham asi All Uripo Express Body ga pamising unaba amada Apex Body asige Advisor L. Roman Kumana Fongdokibane Mahang na Makataraduna MLA Ragumani boycott Taugani Harabade Lampel Sana Kaitel Development Authority Gimioy Mariso boycott Taure Haina Fongdorakle All Uripo Express Body asi Uripo K Sakotharangi Damak Laibane Body asina Education Amadi Sport Kilamda Mangjel Thare Bakudima Popokning Thogapagi Tabak Taure Lonina Laita Laira Amadi Lilif Camp da Laiba Singda Angama mateng pangduna kanagumba amataga yingthina balaitana miyamgi yaifanaba hotnariba body amani haike aduba mamang sahigi November 13 miyamgi hongna maram oirage MLA Ragumani gi mayumda thugaibagi thodok thoke MLA gi yum thugaibagi thodok asi atopa MLA singi mayumda so thokiba thodok oibana thodok singi matangda MLA Ragumani gi makedi police ta FIR tawkibasu leite Adobunumi Aduda Laisram David Kauba Miyoy Amaga Lonina Mi Kara MLA Ragumani gi mayumda laklami haibage video footage police ki khutta laibadage Laisram David ta so cause notice lakpa oiramba yai Adobu waroi simpurakna bo hotnabagi mahutta maram chadana MLA bo boycott tawgani hairakpa ase kanagumba lup amatana mateng pangbigano haina appeal tarakle Makatarakpa paugda Yong Lapu Talakpa Haiba Paurok Ado Tasengna Thokle Kokomi Konsakhul gi lamda Sadangduna Laiba Singkuki Community gi Miyoi Singna Tha Asigi Tareta Liyangmei Nupi Ama Masagi lamda Thabak Tauringai Phuba Jaibada Natana Mobile Phone Thugairambagi Thawong Yong Lapu Talakpa Haiba Maitegi Paurok Ado Tasengna Thokle Haina Coordinating Committee on Manipur Integrity Kokomi na Fongdolakle Kokomi na Thadorapa Chero Amana Hai Immigrant group amadi masing thingamdraba refugee singna lamdam asida sangsilaktuna yolawmi singi lamtap na khoptilakle ngasidi asigomba immigrant amadi refugee singi masing asuki mate hengalakpaga loinana makoina lamdam asigi umang kaya koktoktuna namhaduna khundalaita silakle konsaram haraga khangnareba konsa khulase yamna liraba puarega sagonariba Liyangmei khul singi marakta khwaidagi liraba khul amani Konsakhul Belasif ki ayaba yauraga ahanba oina Konsakhul gi lamda lairongba fai belas ase khundahan ki adoba ngasidi nauna khundahan ki ba jingkuki kanggu asigi masing aduki mate hengalakuna Konsakhul gi
ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯃꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯁꯩꯗꯥꯡꯕ ꯃꯇꯝꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯂꯤꯌꯥꯡꯃꯩ ꯅꯨꯄꯤ ꯑꯃ ꯆꯤꯡ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯐꯨ ꯆꯩꯈꯤꯕ ꯑꯗꯨ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯣꯀꯣꯃꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯩꯗꯥꯡꯕꯁꯤꯡ ꯑꯁꯤꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯇꯔꯥꯏꯅ ꯂꯧꯗꯦ ꯑꯃꯗꯤ ꯈꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯌꯦꯜꯍꯧꯃꯤ ꯀꯟꯖꯅꯕ ꯑꯆꯦꯠꯄ ꯈꯣꯡꯐꯝ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗ ꯑꯃꯗꯤ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯋꯥꯌꯦꯜ ꯆꯠꯊꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯝꯗ ꯃꯤꯅꯧ ꯆꯪꯂꯛꯄ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 138 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯗꯤꯌꯥꯅ ꯄꯥꯎ ꯐꯣꯡꯕꯤꯌꯨ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 138 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 90 ꯆꯪꯅ ꯁꯥꯒꯗꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯃ꯭ꯌꯨꯖꯤꯌꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯎꯔꯦꯞ ꯎꯌꯨꯝ ꯇꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ, ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡꯍ ꯑꯃꯁꯨꯡ ꯁꯅꯥ ꯍꯔꯤꯆꯟꯗ꯭ꯔꯒꯤ mitamda ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯩ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯔꯄꯟ ꯀꯠꯄꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯗꯣꯂꯣꯄꯥꯂꯥꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯒꯤ ꯃꯇꯝꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯋꯥꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯊꯣꯛꯇꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯊꯝꯂꯝꯈꯤ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯇꯝꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯃ꯭ꯌꯨꯖꯤꯌꯝ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ 33 ADꯒꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯁꯤꯡꯕꯨ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯁꯥꯒꯠꯅꯕ ꯎꯔꯦꯞ ꯎꯌꯨꯝ ꯇꯝꯕꯅꯤ꯫ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 90 ꯆꯪꯅ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯂꯩꯅꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯆꯟꯗ꯭ꯔ ꯅꯗꯤ ꯇꯨꯔꯦꯜ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯍꯥꯞꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯐꯨꯔꯨꯞ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕ ꯍꯥꯏꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯍꯦꯛ ꯍꯦꯛ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯃꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯄꯨꯟꯕ ꯄꯥꯡꯒꯜꯅ ꯊꯦꯡꯅꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯣꯏꯕ ꯑꯃꯈꯛꯇ ꯅꯩꯅꯔꯒ ꯆꯤꯡꯊꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯅꯔꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯐꯨꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯇꯨꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯁꯤꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯜꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯁꯣꯛꯆꯤꯟꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯁꯤꯜꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯣꯟ ꯑꯃꯁꯨꯡ ꯈꯣꯟꯁꯥꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯑꯃꯗꯤ ꯌꯥꯅꯗꯕ ꯂꯩꯔꯤꯕ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯣꯏꯅ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯚꯤꯂꯦꯖ ꯂꯦꯚꯦꯜꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯊꯣꯛꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯨꯀꯤꯖꯣ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯧꯈꯤꯕ ꯆꯍꯤ 2 ꯑꯁꯤꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯀꯨꯀꯤꯖꯣ ꯀꯥꯡꯕꯨꯅ ꯅꯥꯒꯥꯁꯤꯡꯒ ꯃꯨꯛꯅꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯑꯁꯤꯒ ꯑꯁꯣꯟꯕ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯃꯁꯥꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯁꯥꯟꯇꯤ ꯂꯥꯛꯍꯟꯅꯕ ꯗꯥꯏꯇ ꯂꯩꯅ ꯊꯕꯛ ꯇꯧꯕꯁꯨ ꯆꯪꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯐꯥꯎꯗꯨꯅ ꯀꯨꯀꯤꯖꯣꯒꯤ ꯃꯤꯌꯥꯝꯅ ꯆꯠꯄꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯂꯝ ꯐꯥꯎꯗꯨꯅ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯊꯣꯛꯅꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯂꯨꯞꯁꯤꯡꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯂꯧꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ
ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 9ꯗ ꯀꯨꯀꯤꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯊꯥꯖꯅꯕꯤ ꯊꯨꯒꯥꯏꯗꯨꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯎꯠꯐꯝ ꯊꯣꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯕ ꯃꯈꯩ ꯀꯣꯐꯤꯟ ꯍꯥꯡꯗꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫